ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯂꯥꯏꯒ ꯇꯥꯏꯕꯪ ꯃꯤꯒ ꯁꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯜꯂꯛꯄꯕꯨ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯄ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯑꯁꯣꯟ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯔꯕ ꯐꯖꯔꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯋꯥꯠꯂꯤꯕꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯂꯝꯗꯦ, ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ ꯋꯥꯈꯜ ꯑꯗꯨ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯔꯤꯉꯩ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯐꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯀꯩꯗꯧꯕꯤꯔꯕꯒꯦ? ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯎꯏ, ꯁꯛꯐꯝꯁꯨ ꯃꯛꯁꯤꯜꯂꯤ꯫ ꯀꯔꯤ ꯀꯔꯝꯕ ꯑꯋꯥꯕ ꯋꯥꯈꯜ ꯂꯩꯕꯒꯤꯅꯣ? ꯂꯩꯃꯩꯐꯝꯗ ꯇꯥꯛꯄꯤꯕ ꯌꯥꯗꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕ ꯃꯥꯒꯤ ꯂꯩꯃꯕꯨ ꯌꯦꯡꯖꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤ, ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯗꯣ꯫ ꯅꯪ ꯑꯩ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯆꯍꯤ 2 ꯁꯨꯔꯛꯂꯕꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯒꯦ ꯐꯪꯗꯦ꯫ ꯑꯩꯅ ꯐꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯩꯃ." ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯔꯝ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯋꯥꯕꯒꯦ? ꯑꯩꯅ ꯅꯋꯥ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯅꯤꯡꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯋꯥꯠꯄ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯃꯨꯛ ꯂꯧꯕꯤꯌꯨ, ꯅꯅꯥꯏ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯔꯣꯏ." "ꯂꯩꯃ, ꯑꯩꯒꯤ ꯂꯥꯏꯖꯂꯦꯝꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯦ? ꯑꯩꯅ ꯏꯆꯥ ꯄꯥꯝꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏ ꯁꯟꯗꯣꯛꯅꯅꯕ ꯄꯥꯝꯕ ꯅꯠꯇꯦꯅꯦ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯍꯧꯅꯅꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯄꯥꯝꯕꯅꯤ꯫ ꯑꯩ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯜꯂꯣꯏꯀꯣ ꯂꯥꯏꯖꯂꯦꯝꯕꯤ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ." "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯅꯤꯡꯊꯧꯒꯤꯕꯨ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯃꯨꯠꯄ ꯍꯧꯅꯕ꯭ꯔꯥ? ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ ꯏꯅꯤꯡꯊꯧ, ꯋꯥꯁꯛ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ." "ꯂꯩꯃ, ꯑꯩꯅ ꯁꯛꯈ꯭ꯔ ꯋꯥꯁꯛꯄꯨ ꯑꯃꯨꯛ ꯀꯔꯝꯅ ꯍꯟꯗꯣꯛꯀꯅꯤ? ꯌꯥꯔꯦ ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯅꯤ꯫ ꯅꯪ ꯑꯩꯅ ꯂꯥꯟꯕ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯏꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕ, ꯅꯪꯅ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯕꯗꯤ ꯂꯩꯃ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯦ꯫ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯨꯡꯇꯤꯒꯤ ꯊꯧꯅꯤꯖꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯆꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯉꯥꯡꯅꯔꯤꯕ ꯂꯣꯏꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯂꯩꯔꯝꯂꯦꯟꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯉꯥꯟꯕ, ꯅꯪꯒꯤ ꯋꯥꯁꯛ ꯀꯌꯥꯃꯨꯛ ꯆꯦꯠꯄꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯗꯨꯅ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯁꯛꯅ ꯑꯗꯨꯛ ꯆꯦꯠꯂꯕ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯅꯪꯒꯒꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯑꯗꯨꯛ ꯀꯜꯂꯕꯗ ꯃꯄꯨ ꯑꯣꯏꯅ ꯊꯧꯖꯥꯟꯕꯤꯔꯒꯦ꯫ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇꯒꯤ ꯆꯌꯣꯜ 8ꯀꯤ ꯃꯇꯨꯡꯗ ꯄꯥꯔꯤ ꯅꯥꯃꯨ ꯑꯩꯅ ꯊꯧꯖꯥꯟꯕꯤꯔꯒꯦ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯁꯣꯏꯗꯅ ꯋꯥꯃꯤ ꯇꯝꯖꯔꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯧꯖꯥꯟꯕꯤꯔꯝꯃꯤ꯫ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯈꯪꯖꯗꯕꯅ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨ ꯃꯥꯕꯨ ꯂꯥꯠꯂꯤꯕ ꯁꯪꯂꯦꯟꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯗ ꯀꯠꯅꯅꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯄꯨꯔꯛꯂꯤ꯫ "ꯀꯗꯥꯏ ꯀꯗꯥꯏ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯁꯤꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯅꯈꯣꯏ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯄꯦꯝꯆꯥ, ꯅꯪꯗꯤ ꯏꯅꯥꯛꯇꯗꯨꯃꯛ ꯂꯩꯌꯨꯀꯣ." "ꯐꯒꯅꯤ ꯂꯩꯃ." ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯃꯄꯨ ꯃꯥꯕꯨ ꯊꯧꯅꯤꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗꯨꯅ ꯏꯆꯥ ꯅꯋꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ꯫
ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯑꯄꯪꯕꯅ ꯆꯥꯅꯅꯥꯏꯅꯤ ꯈꯟꯅ ꯁꯦꯝꯗꯣꯛꯄꯤꯌꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯒꯅꯨ ꯑꯁꯨꯝꯅ ꯊꯧꯅꯤꯖꯔꯕꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯂꯥꯏꯖꯂꯦꯝꯕꯤꯗꯕꯨ ꯇꯥꯟꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯣ ꯅꯪꯗꯤ ꯃꯪꯂꯝꯆꯠꯇ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯅ ꯂꯥꯡꯒꯣꯟ ꯉꯥꯟꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯀꯔꯥꯏ ꯐꯥꯎꯕ ꯆꯦꯠꯂꯤ ꯆꯪꯌꯦꯡꯕꯅꯤ ꯀꯔꯤꯁꯨ ꯋꯥꯔꯒꯅꯨ ꯅꯄꯥꯔꯤ ꯅꯃꯝ ꯁꯣꯏꯗꯅ ꯐꯪꯖꯔꯒꯅꯤ ꯃꯄꯨ ꯑꯣꯏꯅ ꯊꯧꯖꯥꯟꯕꯤꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯗꯨꯅ ꯅꯥꯛꯌꯦꯠ ꯀꯣꯏꯂꯩ ꯂꯩꯔꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯃꯅꯥꯏ ꯄꯦꯝꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯍꯔꯥꯎꯃꯟꯕꯅ ꯂꯥꯏꯁꯪꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕꯒꯤ ꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯔꯦ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕ ꯃꯆꯥ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯩꯃ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯅ ꯋꯥꯁꯛ ꯆꯦꯠꯄꯒꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯀꯟꯈꯤꯕꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯄꯦꯟꯕꯤꯔꯗꯨꯅ ꯏꯆꯥ ꯐꯪꯖꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯂꯧꯔꯝꯂꯕꯗꯤ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯇ꯭ꯔꯗꯨꯅ ꯑꯩ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯏꯆꯥ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯂꯩꯃ ꯑꯩꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯑꯈꯥꯡ ꯀꯟꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯕꯒꯤ ꯃꯍꯩꯅꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯁꯨ ꯏꯆꯥ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯅ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯋꯥ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯩꯃ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯈꯜꯂꯨꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯈꯜꯂꯗꯨꯅ ꯂꯩꯔꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕ ꯍꯔꯥꯎꯔꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯌꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥꯕꯝ 10 ꯍꯧꯈ꯭ꯔꯕꯗ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯑꯉꯥꯡ 2 ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕꯗꯤ ꯍꯔꯥꯎꯃꯟꯕꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯂꯩꯃ ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ 이닝ꯊꯧ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯦ ꯀꯗꯥꯏ ꯏꯆꯥ ꯁꯅꯥꯗꯣ ꯃꯄꯥ ꯑꯩ ꯑꯃꯨꯛꯇ ꯄꯝꯒꯦ ꯁꯤꯗ ꯄꯤꯔꯛꯑꯣ 이닝ꯊꯧ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯤꯡꯗꯤ ꯃꯃꯥ ꯑꯩꯅ ꯊꯣꯟꯖꯒꯦ 이닝ꯊꯧꯅ ꯌꯥꯕꯤꯌꯨꯗꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯅꯆꯥꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯊꯣꯜꯂꯨꯗꯣ 이닝ꯊꯧ ꯏꯆꯥ ꯄꯔꯤ ꯑꯁꯦ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯂꯦꯝ ꯃꯃꯥ ꯑꯩꯅ ꯑꯆꯥꯟꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯒꯦ ꯑꯆꯥꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯗꯤ ꯃꯄꯥ ꯑꯩꯁꯨ ꯏꯃꯣ ꯃꯥꯒꯤ ꯃꯤꯡ ꯊꯣꯜꯂꯒꯦ ꯏꯃꯣꯒꯤ ꯁꯛꯇꯝꯗꯤ ꯎꯕꯗ ꯄꯟꯊꯧ ꯑꯣꯏꯕ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯏꯪꯍꯜꯂꯤ ꯑꯗꯨꯅ ꯏꯃꯣ ꯃꯥꯒꯤ ꯃꯃꯤꯡꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯑꯌꯤꯡꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤ 이닝ꯊꯧ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯊꯣꯜꯂꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯤꯡꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯂꯩꯃ ꯑꯅꯤꯗꯨ ꯅꯣꯛꯆꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯥꯏꯅꯕ ꯌꯥꯗ ꯆꯠꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕ ꯑꯃꯗꯤ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯀꯌꯥ ꯂꯥꯛꯂꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯕ ꯉꯥꯏꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕꯒꯤꯗꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕꯅ ꯃꯆꯥ ꯂꯩꯔꯛꯇꯕ ꯑꯗꯨ ꯃꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯈꯜꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯡꯊꯧ ꯂꯥꯡꯒꯣꯟ ꯉꯥꯟꯕ ꯃꯥꯒꯤ ꯃꯆꯥ ꯂꯩꯔꯛꯂꯕꯗ ꯈꯟꯖꯔꯝꯕ ꯋꯥꯈꯜꯅ ꯀꯥꯏꯔꯕꯗ ꯐꯠꯇ꯭ꯔ ꯋꯥꯈꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯔꯕ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯕꯨ ꯂꯧꯇꯨꯅꯔꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯂꯥꯏꯔꯣꯏꯗꯧꯔꯤ ꯑꯃꯗ ꯄꯣꯛꯆꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯅ ꯀꯨꯞꯅ ꯁꯦꯟꯅꯒꯅꯤ ꯈꯪꯏ ꯑꯗꯨꯅ ꯈꯤꯇꯪꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯗꯧ ꯃꯑꯣꯡꯗ ꯍꯥꯠꯄ ꯇꯥꯕꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯕꯨ ꯍꯥꯠꯅꯅꯕ ꯑꯁꯨꯝ ꯊꯤꯜꯂꯛꯄꯕꯨ ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯂꯝꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯝꯃꯤ ꯅꯣꯡꯃ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯨꯡ ꯑꯆꯥꯟꯕ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯑꯌꯤꯡꯕꯤ ꯑꯅꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯌꯧꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯎꯔꯕ
ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯇ ꯅꯠꯇꯅ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯈꯣꯏꯃꯣꯝ ꯑꯃ ꯏꯁꯩ ꯁꯛꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯏꯁꯩꯗ ꯖꯒꯣꯏ ꯁꯥꯅꯕ ꯈꯣꯡꯂꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯈꯣꯏꯃꯣꯝ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩꯒꯤ ꯁꯩꯍꯦꯛ ꯀꯌꯥ ꯇꯝꯗꯨꯅ ꯁꯩꯁꯛꯂꯕꯗ ꯇꯤꯜꯂꯤꯕ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯄꯨꯡꯁꯨꯝ ꯁꯨꯝꯕꯒꯨꯝꯅ ꯏꯁꯩ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯥꯔꯒ ꯖꯒꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯥꯡꯉꯣꯜ ꯉꯥꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯄꯟꯊꯧ, ꯅꯃꯣꯝ ꯑꯩꯗꯤ ꯏꯁꯩ ꯁꯩꯁꯛ ꯍꯩꯕꯤ ꯈꯣꯏꯃꯣꯝ ꯃꯥꯒꯤ ꯅꯨꯡꯁꯤꯔ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯍꯥꯛꯄꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯁꯩ ꯁꯩꯍꯦꯛ ꯑꯁꯦ ꯇꯥꯖꯅꯤꯡꯏ꯫ ꯑꯗꯨꯅ ꯄꯟꯊꯧ, ꯅꯃꯣꯝ ꯑꯩꯒꯤ ꯏꯄꯣꯛ ꯀꯨꯝꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯈꯣꯏꯃꯣꯝ ꯃꯍꯥꯛꯄꯨ ꯏꯇꯥꯔꯣꯏ ꯑꯣꯏꯅ ꯄꯤꯅꯕꯤꯌꯨꯗꯣ ꯄꯟꯊꯧ꯫ ꯑꯁꯨꯝꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯔꯛꯂꯕꯗ ꯄꯟꯊꯧ ꯑꯣꯏꯕ ꯅꯤꯡꯊꯧ ꯂꯥꯡꯉꯣꯜ ꯉꯥꯟꯕꯁꯨ ꯌꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯟꯊꯧ ꯑꯩꯒꯤꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯕꯨ ꯄꯟꯊꯧ ꯑꯩꯅ ꯀꯔꯤꯒꯤ ꯅꯅꯤꯡ ꯊꯨꯡꯍꯜꯂꯣꯏꯗꯕꯒꯦ? ꯄꯟꯊꯧꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯁꯩꯁꯛꯄꯤ ꯈꯣꯏꯃꯣꯝ ꯄꯤꯔꯒꯅꯤ, ꯋꯥꯔꯒꯅꯨ ꯏꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯂꯥꯡꯉꯣꯜ ꯉꯥꯟꯕꯅ ꯁꯩꯁꯛꯄꯤ ꯈꯣꯏꯃꯣꯝꯕꯨ ꯀꯧꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯁꯩꯁꯛ ꯁꯩꯍꯦꯛ ꯅꯤꯡꯊꯤꯕ ꯈꯣꯟꯖꯦꯜꯅ ꯇꯥꯡꯖꯕꯤ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒ ꯃꯔꯨꯞ ꯁꯥꯅꯧ, ꯅꯇꯥ ꯑꯣꯏꯅ ꯇꯤꯟꯅꯧ꯫ ꯏꯃꯣꯝ ꯃꯥꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜꯇꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯂꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤꯗꯣ꯫ ꯋꯥ ꯑꯗꯨ ꯇꯥꯔꯕꯗ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯁꯨ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯂꯥꯡꯉꯣꯜ ꯉꯥꯟꯕ, ꯅꯅꯥꯏ ꯑꯩꯒꯤ ꯈꯣꯟꯖꯦꯜꯕꯨ ꯐꯖꯩ, ꯅꯤꯡꯊꯤꯖꯩ ꯇꯥꯛꯄꯤꯕ ꯄꯨꯛꯅꯤꯡ ꯃꯥꯅ ꯄꯦꯟꯖꯔꯦ꯫ ꯀꯔꯤꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯑꯣꯏꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒ ꯃꯔꯨꯞ ꯁꯥꯅꯔꯣꯏ ꯍꯥꯏꯕꯒꯦ? ꯏꯇꯥꯔꯣꯏ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯒꯦ? ꯃꯖꯥꯏꯕꯦꯝꯃ ꯃꯥꯅ ꯄꯦꯟꯖꯅꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯖꯔꯕ ꯏꯁꯩ ꯁꯛꯆꯒꯦ, ꯅꯨꯡꯁꯤꯔ ꯈꯣꯟꯖꯦꯜꯅ ꯅꯤꯜꯍꯟꯖꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯌꯥꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯏꯆꯥ ꯂꯥꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒ ꯅꯇꯥꯔꯣꯏ ꯁꯥꯅꯔꯣꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ, ꯏꯅꯤꯡꯊꯧ ꯃꯥꯅ ꯀꯧꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯒꯦ? ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ, ꯏꯁꯩ ꯁꯛꯄ ꯈꯣꯟꯖꯦꯜ ꯐꯖꯔꯕꯤ ꯑꯣꯏꯕꯅ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒꯤ ꯋꯥꯍꯪ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯨꯒꯅꯤ? ꯑꯩꯒꯤ ꯏꯁꯩ ꯁꯩꯍꯦꯛ ꯅꯤꯡꯊꯤꯖꯩ, ꯈꯣꯟꯖꯦꯜ ꯐꯖꯩ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒ ꯃꯔꯨꯞ ꯁꯥꯅꯧ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯌꯤꯡꯕꯤꯕꯨ ꯏꯁꯩ ꯇꯥꯍꯟꯅꯕ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯦꯡꯕꯔꯣ ꯂꯩꯁꯅꯥ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ꯫ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯌꯥꯁꯨ ꯆꯥꯊꯛꯂꯒ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒ ꯃꯔꯨꯞ ꯑꯣꯏꯗꯨ ꯂꯩꯔꯅꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒ ꯃꯔꯨꯞ ꯁꯥꯅꯗꯣꯏꯁꯦ ꯅꯣꯏꯒ ꯅꯠꯇꯦ, ꯑꯩꯒꯅꯤ꯫ ꯃꯅꯤꯡꯗ ꯖꯒꯣꯏ ꯈꯔ ꯁꯥꯕ ꯅꯣꯏ ꯅꯠꯇꯦ, ꯃꯖꯥꯏꯕꯦꯝꯃꯅ ꯃꯔꯨꯞ ꯁꯥꯅꯅꯤꯡꯂꯤꯕꯁꯦ ꯑꯩꯒꯅꯤ, ꯑꯩꯒ꯫ ꯅꯥꯄꯜ ꯌꯥꯎꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯑꯋꯥꯅꯣ ꯂꯩꯁꯅꯥ? ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯒ ꯃꯅꯥ ꯂꯧꯔꯝꯗꯥꯏꯅ ꯅꯇꯣꯝꯇꯅ ꯍꯣꯠꯅꯕꯒꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯁꯨ ꯅꯪꯒꯤ ꯈꯣꯡꯂꯣꯏꯅꯤ, ꯅꯪꯒꯤ ꯃꯥꯏꯅꯤ ꯈꯟꯗꯕ꯭ꯔꯥ? ꯅꯈꯣꯏꯗꯤ ꯖꯒꯣꯏ ꯁꯥꯕ ꯈꯛꯇꯅꯤ ꯃꯅꯤꯡꯗ, ꯀꯔꯤꯕꯨ ꯃꯥꯏ ꯑꯣꯏꯔꯤꯕꯒꯦ? ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯐꯖꯐꯝꯗꯤ ꯑꯩꯅꯤ꯫ ꯑꯩꯅ ꯈꯣꯟꯖꯦꯜ ꯅꯤꯡꯊꯤꯔꯝꯗ꯭ꯔꯕ, ꯏꯁꯩ ꯍꯩꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯣꯏꯕꯨ ꯀꯔꯤꯗ ꯆꯟꯅꯗꯣꯔꯤꯒꯦ? ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ, ꯋꯥꯍꯩ ꯑꯗꯨ ꯍꯦꯟꯃꯜꯂꯤ꯫ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯀꯥꯕꯗ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯀꯥꯔꯒ ꯆꯤꯡꯗꯣꯜ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯆꯩꯁꯨ ꯃꯥꯄꯨ ꯍꯨꯟꯗꯣꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯤ꯫ ꯑꯗꯨꯛ ꯆꯥꯎꯕ ꯅꯥꯄꯜꯗꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯄꯤ ꯊꯥꯖꯃ ꯐꯥꯎ ꯑꯗꯨ ꯌꯧꯅ ꯅꯥꯄꯜ ꯇꯧꯔꯝꯂꯣꯏ꯫ ꯂꯩꯁꯅꯥ ꯑꯗꯨꯃꯛ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯊꯥꯖꯃꯥꯒ ꯂꯩꯁꯅꯥ ꯑꯩꯒꯗꯤ ꯀꯔꯝꯅ ꯆꯥꯡꯗꯝꯅꯕ ꯌꯥꯔꯗꯒꯦ? ꯃꯍꯤꯡ ꯀꯥꯕꯤ ꯃꯥꯒ
ꯅꯤꯡꯊꯤꯖꯕꯤ ꯂꯩꯁꯅꯥꯏꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯕꯗ ꯖꯒꯣꯏ ꯁꯥꯕꯤ ꯈꯣꯡꯂꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯂꯩꯁꯅꯥ, ꯅꯪ ꯏꯁꯩ ꯁꯛꯄ ꯍꯩ, ꯅꯁꯛ ꯅꯇꯧ ꯅꯤꯡꯊꯤꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯔꯕꯗꯤ ꯀꯔꯝꯅ ꯇꯨꯡ ꯀꯣꯏꯅ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯅꯤ? ꯐꯔꯦ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯔꯣꯏ, ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯃꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯝꯕꯤ ꯇꯣꯈꯥꯏꯔꯁꯤ, ꯂꯥꯞꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗꯦ, ꯃꯗꯨꯝ ꯑꯁꯨꯝ ꯍꯥꯏꯍꯧꯔꯤ꯫ ꯅꯈꯣꯏꯒ ꯈꯣꯡꯂꯣꯏ ꯑꯣꯏꯗ꯭ꯔꯕꯁꯨ, ꯃꯔꯨꯞ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯆꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯒꯅꯤ ꯑꯩꯅ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯁꯅꯥ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯨꯝ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯃꯆꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯅ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯒꯤ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯨꯅ ꯂꯩꯁꯅꯥꯕꯨ ꯀꯧꯗꯨꯅ ꯏꯁꯩ ꯁꯛꯍꯜꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤ ꯄꯦꯟꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯂꯩꯁꯅꯥ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ ꯅꯪꯒꯤ ꯏꯁꯩ ꯑꯃꯗꯤ ꯈꯣꯟꯖꯦꯜ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯇꯥꯏꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯑꯩꯒꯤ ꯅꯥꯛꯇ ꯑꯁꯨꯝ ꯂꯩꯕꯤꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪꯒꯤ ꯏꯁꯩ ꯇꯥꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯏꯇꯥ꯫ ꯃꯆꯥꯏꯕꯦꯝꯃ ꯏꯇꯥ ꯑꯌꯤꯡꯕꯤ, ꯑꯩꯒꯤ ꯈꯣꯟꯖꯦꯜꯕꯨ ꯅꯤꯡꯊꯤꯖꯩ ꯍꯥꯏꯕꯤꯕ, ꯏꯁꯩꯕꯨ ꯐꯖꯩ ꯍꯥꯏꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯏꯇꯥꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯅꯇꯥ ꯑꯩꯅ ꯏꯁꯩ ꯑꯗꯨꯃꯛ ꯁꯛꯆꯒꯦ ꯏꯇꯥ꯫ ꯏꯇꯥ ꯂꯩꯁꯅꯥ, ꯅꯪꯗꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯈꯛꯇ ꯅꯤꯡꯊꯤꯕꯁꯨ ꯅꯠꯇꯦꯗꯣ, ꯅꯪꯗꯤ ꯅꯪꯒꯤ ꯅꯁꯥ ꯑꯅꯤꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯅꯪꯗꯤ ꯑꯋꯥꯡꯕ ꯂꯩꯆꯤꯜꯂꯛꯇ ꯄꯥꯏꯗꯨꯅꯁꯨ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯂꯩꯆꯤꯜꯂꯛꯇ ꯄꯥꯏꯗꯨꯅ ꯁꯥꯟꯅꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯐꯪꯗ꯭ꯔꯦ ꯏꯇꯥ꯫ ꯃꯆꯥꯏꯕꯦꯝꯃ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯦ? ꯈꯣꯏꯃꯣꯡ ꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯏꯁꯥꯅ ꯄꯤꯕꯤꯔꯛꯄꯅꯤ, ꯄꯥꯏꯕ ꯉꯝꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯇꯩꯗꯤ ꯏꯇꯥ ꯅꯪꯒ ꯂꯣꯏꯅ ꯃꯥꯟꯅꯔꯤꯕꯁꯤꯗꯤ꯫ ꯏꯇꯥꯁꯨ ꯁꯛꯇꯁꯨꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯏꯇꯥ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯍꯣꯏꯁꯦ ꯏꯇꯥ, ꯐꯔꯦ, ꯉꯁꯤꯒꯤ ꯏꯁꯩꯁꯨ ꯇꯥꯔꯦ, ꯅꯇꯥ ꯑꯩ ꯏꯔꯨ ꯃꯥꯏꯊꯔꯨꯈꯤꯒꯦ ꯏꯇꯥ꯫ ꯏꯇꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯇꯥ, ꯑꯩꯁꯨ ꯂꯩꯀꯣꯜ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯌꯦꯡꯕ ꯊꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯗꯨꯅ ꯃꯆꯥ ꯊꯧꯕꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯊꯧꯕ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯦ ꯄꯥꯕ, ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯂꯥꯡꯒꯣꯜ ꯉꯥꯟꯕꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯁꯨ ꯀꯩꯁꯨ ꯂꯩꯔꯔꯣꯏ꯫ ꯐꯔꯦꯅꯦ, ꯃꯗꯨ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ ꯄꯥꯕ꯫ ꯋꯥ ꯑꯁꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯄꯥꯁꯨ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ ꯈꯔ ꯄꯨꯔꯗꯨꯅ ꯂꯥꯛꯂꯒꯦ, ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ꯫ ꯇꯨꯇꯨ ꯑꯥꯗ ꯂꯩꯀꯣꯜꯗ ꯊꯣꯔꯛꯂꯦ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯁꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯄꯟꯊꯕ ꯌꯥꯗ꯭ꯔꯦ, ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯐꯠꯇꯕ ꯁꯔꯣꯏ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯔꯛꯂꯒ ꯂꯩꯕ ꯎꯃꯪ ꯃꯆꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯎꯍꯩ ꯑꯃꯨꯟꯕ ꯀꯌꯥ ꯇꯦꯟꯖꯩꯗꯨꯅ ꯀꯥꯞꯂꯗꯨꯅ ꯍꯦꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯂꯩꯀꯣꯜ ꯑꯁꯨꯝ ꯌꯦꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯎꯍꯩ ꯑꯃꯨꯟꯕ ꯍꯦꯛꯄꯤꯔꯤꯕ꯭ꯔꯥ? ꯋꯥꯕꯤꯔꯨꯒꯅꯨ, ꯑꯩ ꯍꯦꯛꯆꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯁꯅꯥ ꯑꯋꯥꯡꯕꯗ ꯄꯥꯏꯈꯠꯂꯗꯨꯅ ꯍꯩ ꯑꯃꯨꯟꯕ ꯀꯌꯥ ꯍꯦꯛꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯃꯉꯣꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ, ꯆꯥꯡꯅꯤꯡꯂꯨꯕꯒꯤ ꯍꯦꯛꯄꯗꯤ ꯅꯠꯇꯦ, ꯇꯦꯟ ꯀꯥꯞꯄꯗ ꯈꯨꯠ ꯆꯨꯝꯅꯕ ꯑꯁꯨꯝ ꯍꯦꯛꯂꯝꯕꯅꯤ꯫ ꯐꯔꯦ, ꯍꯦꯛꯂꯛꯂꯕꯅꯤꯅ ꯀꯗꯥꯏ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ꯫ ꯑꯣ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯗꯤ ꯈꯪꯖꯗꯗꯨꯅ ꯅꯅꯥꯏꯅ ꯇꯧꯈꯤꯕꯅꯤ, ꯋꯥꯔꯧꯕꯤꯔꯣꯏ꯫ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯣ ꯂꯩꯁꯅꯥ, ꯅꯪꯗꯤ ꯏꯁꯩ ꯁꯛꯄ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ, ꯅꯁꯛ ꯅꯇꯧꯅ ꯅꯤꯡꯊꯤꯖꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯋꯥꯕ ꯂꯩꯇ ꯑꯗꯨꯃꯛ ꯆꯠꯄ ꯌꯥꯔꯒꯅꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯗ ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯈꯨꯝꯖꯔꯛꯏ꯫
ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯍꯥꯏꯕꯗꯨꯅꯤ ꯏꯁꯩ ꯐꯖꯕ ꯁꯛꯂꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡ ꯇꯥꯍꯟꯖꯕ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯒꯤ ꯃꯇꯥꯔꯣꯏ ꯑꯣꯏꯖꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯧꯕ ꯋꯥꯈꯜ ꯋꯥꯕ ꯁꯛꯇꯝꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯈꯟꯅ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ ꯌꯦꯡꯉꯣ, ꯑꯥꯗ ꯋꯥꯈꯜ ꯋꯥꯕ ꯃꯇꯧꯒꯨꯝ ꯐꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯇꯥꯎꯊꯧꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯒꯤ ꯃꯆꯥꯅꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯃꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯂꯩꯔꯤꯕꯁꯦ ꯈꯪꯅꯤꯡꯉꯤ, ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯊꯧꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯇꯥꯎ ꯊꯧꯕ, ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯇꯥꯎꯅ ꯋꯥꯈꯜꯗ ꯄꯣꯠꯂꯨꯝ ꯄꯨꯕꯒꯨꯝꯅ ꯂꯩꯕꯕꯨ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ꯫ ꯊꯧꯕ ꯑꯋꯥꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯏꯇꯥꯎ ꯑꯆꯥꯟꯕ, ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯃꯍꯥꯛ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯁꯥꯠꯄ ꯂꯩ ꯑꯃ ꯊꯤꯔꯛꯄꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯊꯧꯕ ꯑꯁꯨꯝ ꯋꯥ ꯉꯥꯡꯂꯝꯂꯒ ꯂꯦꯞꯈꯤꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕꯒꯦ ꯏꯇꯥꯎ ꯊꯧꯕ, ꯃꯈꯥ ꯇꯥꯔꯣ꯫ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯋꯥꯡꯂꯕ ꯆꯤꯡ ꯑꯁꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯃꯥꯅꯗꯤ ꯀꯔꯝꯅ ꯀꯥꯕ ꯉꯝꯒꯅꯤ? ꯑꯗꯨꯒ ꯀꯅꯥꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ? ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯀꯜ ꯑꯊꯧ ꯀꯅꯥꯁꯨ ꯂꯩꯖꯗꯕꯒꯨꯝ ꯂꯥꯏꯅꯤꯡꯕ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯒꯗ꯭ꯔꯥ? ꯃꯗꯨ ꯈꯜꯂꯨꯕꯗ ꯅꯇꯥꯎ ꯑꯩꯍꯥꯛ ꯋꯥꯈꯜ ꯑꯁꯤ ꯋꯥꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯁꯨ ꯊꯣꯔꯛꯂꯗꯨꯅ ꯊꯧꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅꯤ ꯃꯥꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯏꯆꯥ ꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯦ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯇꯦꯡꯕꯥꯡꯅꯕ ꯑꯊꯧꯕ ꯂꯩꯇ꯭ꯔꯕꯒꯨꯝ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯈꯨꯍꯧꯔꯗ꯭ꯔꯥ ꯏꯄꯥ ꯏꯆꯥꯅ ꯈꯟꯅꯔꯝꯂꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯆꯠꯇꯨꯅ ꯂꯩꯗꯨ ꯍꯦꯛꯂꯨꯒꯅꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤꯗꯃꯛ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯨꯗ꯭ꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯗꯨꯛ ꯂꯥꯞꯂ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯠꯀꯅꯤ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ, ꯂꯩ ꯑꯗꯣ ꯅꯅꯥꯏ ꯑꯩꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯃꯥꯒꯤꯗꯃꯛ ꯍꯦꯛꯆꯔꯨꯒꯦ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯆꯠꯂꯕꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯃꯛ ꯆꯪꯂꯒꯅꯤ꯫ ꯑꯩꯅ ꯄꯥꯏꯗꯨꯅ ꯆꯠꯂꯕꯗꯤ ꯉꯁꯤ ꯑꯗꯨꯃꯛ ꯍꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯆꯠꯆꯒꯦ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ ꯂꯩꯁꯅꯥ, ꯅꯪꯅ ꯆꯠꯂꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯡꯗꯣꯜ ꯑꯁꯦ ꯌꯧꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯅꯪꯅ ꯃꯁꯛ ꯈꯪꯒꯅꯤ꯫ ꯐꯔꯦ, ꯅꯪꯅꯕꯨ ꯆꯠꯀꯦ ꯈꯜꯂꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯇꯦꯡ ꯑꯁꯦ ꯅꯪꯅ ꯄꯥꯡꯂꯨꯔꯣ ꯂꯩꯁꯅꯥ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯩꯁꯅꯥ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ, ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯣ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯅꯧꯂꯨꯛꯅ ꯍꯪꯖꯔꯛꯏ꯫ ꯂꯥꯏꯅꯤꯡꯕ ꯏꯄꯥꯜ ꯏꯄꯥꯒꯨꯝꯂꯕ ꯑꯩꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯁꯨ ꯍꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯔꯣ, ꯅꯅꯥꯏ ꯑꯩꯅ ꯉꯝꯖꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯇꯦꯡꯕꯥꯡꯖꯔꯝꯂꯒꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯗꯨꯅ ꯈꯣꯏꯃꯣꯝ ꯅꯪꯕꯨ ꯃꯄꯨ ꯃꯥꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯗꯤ ꯃꯄꯨꯅ ꯊꯥꯔꯛꯄ ꯅꯠꯇꯦꯗꯣ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯖꯥꯏꯕꯨꯡꯉꯣ ꯑꯆꯥꯟꯕꯅ ꯊꯥꯔꯛꯄꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯏꯄꯜꯒꯨꯝꯂꯕ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯂꯥꯏꯒ ꯄꯥꯡꯈꯛꯅꯤ꯫ ꯅꯍꯥꯛꯄꯨ ꯃꯄꯨ ꯃꯥꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯑꯄꯪꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯈꯖꯤꯛ ꯅꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩ ꯋꯥ ꯍꯥꯏꯔꯒꯦ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ, ꯅꯪ ꯃꯨꯟꯅ ꯇꯥꯔꯨꯀꯣ꯫ ꯌꯦꯡꯉꯣꯏ, ꯃꯥꯡꯗ ꯎꯔꯤꯕ ꯅꯣꯡꯗꯣꯜ ꯄꯛꯅ ꯋꯥꯡꯂꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯗꯣꯜꯗ ꯆꯥꯎꯔꯕ ꯇꯥꯂꯥ ꯄꯥꯃꯦꯜ ꯑꯃ ꯍꯧꯕꯅꯤ꯫ ꯎꯖꯥꯎ ꯑꯗꯨꯗ ꯁꯥꯠꯄ
ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯎ ꯆꯥꯎꯕ ꯂꯩꯔꯥꯡ ꯑꯗꯣ ꯑꯁꯝꯕ ꯅꯠꯇꯦ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯂꯩꯍꯤꯗꯤ ꯆꯤꯡꯎ ꯃꯥꯅ ꯈꯤꯛꯂꯛꯄ ꯂꯥꯏꯁꯦ ꯌꯥꯎꯕꯅꯤ ꯂꯩꯍꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝꯗꯨꯅ ꯀꯣꯟ ꯃꯆꯥꯁꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯎ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯀꯣꯟ ꯃꯆꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯐꯒꯅꯤ ꯏꯄꯜꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯇꯨꯡꯏꯟꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯁꯅꯥ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯍꯥꯏꯔꯤꯕ ꯂꯩꯍꯤ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯎ ꯈꯨꯠꯅ ꯈꯣꯡꯅ ꯁꯣꯛꯍꯩꯗꯦ ꯑꯃꯥꯡ ꯂꯨꯈꯥꯛ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯎ ꯐꯒꯅꯤ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯁꯣꯏꯍꯟꯖꯔꯣꯏ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯗꯨꯅ ꯄꯥꯏꯔꯛꯄꯅ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯄꯥꯃꯦꯜ ꯑꯗꯨꯕꯨꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ ꯎꯖꯥꯎ ꯄꯥꯃꯦꯜ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯤꯃꯨꯛ ꯆꯥꯎꯕ ꯎꯄꯥꯜ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯁꯅꯥ ꯆꯥꯎꯔꯕ ꯄꯥꯃꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯤ ꯂꯩꯔꯥꯡ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯈꯨꯕꯥꯝ ꯑꯅꯤꯃꯨꯛ ꯄꯥꯛꯄ ꯃꯈꯩ ꯁꯥꯠꯂꯤꯕ ꯂꯩꯍꯤꯅ ꯆꯣꯜꯂꯕ ꯂꯩꯔꯥꯡ ꯑꯗꯨ ꯂꯩꯔꯦ ꯂꯩꯔꯥꯡꯁꯨ ꯂꯩꯔꯦ ꯀꯣꯜ ꯑꯁꯤꯗ ꯂꯩꯍꯤ ꯄꯨꯝꯕꯁꯦ ꯁꯨꯝꯖꯤꯜꯂꯒꯦ ꯑꯁꯨꯝꯅ ꯂꯩꯍꯤ ꯑꯗꯨ ꯁꯨꯝꯅ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯍꯤꯁꯦ ꯃꯁꯤ ꯊꯤꯔꯤꯕꯁꯦ ꯂꯩꯔꯥꯡ ꯑꯁꯤ ꯑꯆꯝꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯆꯤꯡꯗꯣꯜ ꯑꯁꯤ ꯇꯝꯅ ꯄꯥꯏꯔꯛꯄꯒꯤ ꯏꯁꯥꯁꯤꯁꯨ ꯆꯣꯛꯊꯔꯦ ꯇꯧꯔꯤꯁꯦ ꯂꯩꯍꯤ ꯑꯁꯦ ꯑꯩꯍꯥꯛꯄꯨ ꯈꯔ ꯊꯛꯂꯁꯤꯔꯥ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯍꯤꯁꯤꯕꯨ ꯑꯩꯅ ꯈꯖꯤꯛ ꯊꯛꯄꯗ ꯂꯥꯏꯅꯤꯡꯕ ꯃꯥꯅ ꯀꯩꯁꯨ ꯈꯪꯂꯣꯏ ꯀꯅꯥꯅ ꯈꯪꯕꯅꯣ ꯂꯩꯍꯤꯁꯤ ꯊꯛꯂꯨꯕꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯖꯔꯤꯕ ꯅꯤꯡꯊꯤꯖꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯔꯛꯄꯁꯨ ꯑꯩ ꯈꯔ ꯍꯦꯛꯇ ꯊꯛꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯁꯅꯥ ꯂꯩꯍꯤ ꯑꯗꯨ ꯈꯔ ꯊꯛꯂꯝꯃꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯇꯨꯡ ꯏꯟꯗ ꯐꯖꯅꯤꯡꯕꯒꯤ ꯃꯇꯤꯛꯅ ꯋꯥꯈꯜ ꯐꯈꯤꯗꯨꯅ ꯂꯩꯁꯅꯥ ꯂꯩꯍꯤꯗꯨ ꯊꯛꯂꯕꯗ ꯐꯖꯔꯒꯅꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯅꯣꯂꯨꯛꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯜꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯕ ꯂꯩꯍꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯍꯤ ꯌꯥꯎꯔꯕ ꯀꯣꯟ ꯑꯗꯨ ꯂꯩꯁꯅꯥꯗꯒꯤ ꯂꯧꯗꯨꯅ ꯌꯦꯡꯕꯗ ꯑꯆꯝꯕ ꯑꯍꯜ ꯅꯠꯇꯕꯅ ꯎꯔꯦ ꯂꯩꯁꯅꯥ ꯃꯥꯅ ꯂꯩꯍꯤ ꯊꯛꯈꯤꯕꯗꯨ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯁꯥꯎꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯃꯄꯨ ꯃꯥꯕꯨ ꯊꯧꯅꯤꯖꯗꯨꯅ ꯊꯤꯖꯔꯛꯄꯒꯤ ꯃꯍꯩꯕꯨ ꯈꯣꯏꯃꯣꯝ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯃꯥꯡꯍꯜꯂꯕ ꯃꯁꯤꯒꯤ ꯆꯩꯔꯥꯛ ꯅꯪ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ ꯍꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯂꯩꯁꯅꯥ ꯀꯤꯔꯗꯨꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯗꯨꯅ ꯈꯨꯔꯨꯝꯂꯛꯂꯝꯃꯤ ꯏꯄꯜꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯕ ꯇꯣꯜꯂꯕꯤ ꯈꯣꯏꯃꯣꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯌꯧꯅꯕ ꯄꯥꯏꯕꯗ ꯋꯥꯔꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯦꯃꯟꯈꯤꯕꯅ ꯑꯩ ꯂꯩꯍꯤ ꯑꯗꯣ ꯈꯔ ꯊꯛꯂꯨꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯧꯑꯣꯏꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯃꯤꯅꯝꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯣꯏ ꯇꯥꯖꯧ ꯅꯪꯅ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕ ꯅꯥꯄꯜ ꯑꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯨꯔꯕ ꯃꯤꯅ ꯌꯦꯡꯅꯤꯡꯗꯕ ꯎꯆꯦꯛ ꯀ꯭ꯋꯥꯛꯀꯤ ꯁꯛꯇꯝꯗ ꯑꯣꯜꯂꯨ ꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯞ ꯁꯣꯜꯂꯛꯂꯕꯗ ꯂꯩꯁꯅꯥ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯣꯟꯈꯤꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯅꯪꯒꯤ ꯏꯁꯩ ꯁꯩꯍꯦꯛ ꯅꯨꯡꯁꯤꯔ ꯈꯣꯟꯖꯦꯜ ꯑꯗꯣ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯣꯜꯂꯣ ꯂꯩꯁꯅꯥ ꯀꯞꯂꯗꯨꯅ ꯆꯩꯔꯥꯛ ꯑꯗꯨꯕꯨ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯈꯪꯍꯧꯗꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯂꯩꯁꯅꯥ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯩꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯅꯤꯡꯊꯤꯖꯔ ꯆꯤꯡꯂꯧꯅ ꯃꯥꯡꯈ꯭ꯔꯕꯗ ꯅꯨꯡꯁꯤꯔ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯜꯂꯨꯗꯨꯅ ꯀꯩꯗꯧꯔꯨꯒꯅꯤ ꯑꯩ ꯑꯁꯦ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯕꯣꯏ ꯑꯁꯤ ꯈꯟꯅ ꯂꯩꯁꯅꯥ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯂꯩꯁꯅꯥ ꯍꯜꯂꯛꯇ꯭ꯔꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯁꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯏꯁꯩ ꯇꯥꯅꯤꯡꯉꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯇꯥ ꯁꯩꯁꯛꯄꯤ ꯂꯩꯁꯅꯥ ꯀꯥꯏ ꯂꯩꯈ꯭ꯔꯕꯒꯦ ꯅꯣꯏꯅ ꯃꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯆꯠꯍꯟꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯏꯇꯥꯒꯤ ꯏꯁꯩ ꯇꯥꯅꯤꯡꯉꯤ ꯏꯇꯥ ꯂꯩꯁꯅꯥ ꯊꯤꯔꯣ ꯄꯟꯊꯧ ꯏꯇꯥ ꯂꯩꯁꯅꯥ ꯄꯤꯌꯣ ꯑꯁꯨꯝꯅ ꯃꯆꯥ ꯂꯥꯡꯂꯦꯟ ꯑꯌꯤꯡꯕꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗ ꯅꯤꯡꯊꯧ ꯂꯥꯡꯒꯣꯜ ꯉꯥꯟꯕ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯑꯆꯥꯟꯕ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯃꯍꯥꯛꯄꯨ ꯊꯤꯗꯕ ꯌꯥꯔꯣꯏ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯂꯩꯐꯝ ꯈꯪꯉꯤ ꯍꯥꯏꯕ ꯇꯥꯏ
ꯃꯈꯣꯏꯕꯨ ꯆꯠꯇꯨꯅ ꯂꯩꯁꯅꯥ ꯊꯤꯍꯜꯂꯨꯁꯨ, ꯆꯠꯂꯣ ꯏꯄꯥꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯨꯁꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯁꯨ ꯃꯆꯜ ꯑꯌꯦꯡꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯂꯥꯛꯄꯗ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ, ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯇꯥꯛꯄꯤꯌꯨ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯄꯟꯊꯧꯅ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯕꯨ ꯊꯤꯔꯨꯁꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ, ꯑꯗꯨꯅ ꯄꯥꯎ ꯑꯁꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯄꯨꯗꯨꯅ ꯆꯠꯂꯨ, ꯑꯩꯁꯨ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯎꯒꯦ꯫ ꯏꯆꯜꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ, ꯃꯄꯨ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯍꯥꯠꯂꯨꯔ ꯄꯤꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯆꯍꯤ 15-16 ꯉꯥꯏꯔꯤ, ꯉꯟꯅ ꯅꯣꯡꯒꯥꯕ ꯇꯥꯔꯦꯅꯦ ꯍꯥ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯁꯣꯝꯕꯨ ꯍꯥꯠꯆꯕ ꯇꯥꯔꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯃꯆꯤꯟꯗ ꯑꯐ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯒꯗꯒꯦ? ꯅꯅꯥꯏ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯃꯥꯕꯨ ꯊꯤꯖꯔꯨꯒꯦ꯫ ꯌꯥꯗꯦ, ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯃꯥꯕꯨ ꯊꯤꯕꯗꯤ ꯑꯩꯁꯨ ꯌꯥꯎꯒꯅꯤ꯫ ꯂꯥꯟꯃꯤ ꯊꯧꯔꯥꯡ ꯇꯧꯔꯣ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯕꯨ ꯊꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯁꯨ ꯆꯠꯀꯅꯤ ꯈꯪꯂꯕꯗ ꯃꯃꯥ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯆꯥꯟꯕ, ꯏꯃꯥꯗꯤ ꯅꯪꯕꯨ ꯆꯠꯍꯟꯅꯤꯡꯗꯦꯗꯣ꯫ ꯅꯔꯧꯁꯤꯡ ꯅꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯅꯪꯅ ꯀꯔꯝꯅ ꯎꯃꯪ ꯋꯥꯃꯪ ꯁꯥꯀꯩ ꯃꯔꯛ ꯑꯗꯨꯗ ꯆꯠꯀꯅꯤ? ꯏꯁ, ꯏꯃꯥꯗꯤ ꯏꯄꯥꯏ ꯍꯧꯔꯦꯗꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯄꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ, ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯨꯏ, ꯏꯗꯣꯝ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ, ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯒꯗꯧꯔꯤꯕꯁꯤꯗꯤ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯏꯃꯥ, ꯅꯆꯥ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ, ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯔꯗꯨꯅ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯅ ꯂꯩꯁꯅꯥ ꯃꯥꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯔꯥ? ꯏꯇꯥ ꯑꯌꯤꯡꯕꯤꯗꯣ ꯑꯩꯒꯤ ꯏꯁꯩ ꯁꯣꯏꯗꯅ ꯇꯥꯅꯤꯡꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯣꯜꯂꯕ ꯂꯩꯁꯅꯥꯒꯤ ꯏꯁꯩꯕꯨ ꯀꯅꯥꯅꯗꯤ ꯇꯥꯕꯤꯒꯅꯤ? ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯉꯩ ꯂꯥꯞꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ, ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯋꯥꯈꯜꯗ ꯍꯔꯥꯎꯖꯔꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ, ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎꯗꯨꯅ ꯄꯥꯏꯒꯦ ꯈꯟꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯕꯨ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯅ ꯐꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯑꯄꯪꯕ, ꯉꯁꯤꯗꯒꯤ ꯑꯁꯨꯛꯄ ꯑꯃꯝꯕ ꯎꯃꯪ ꯑꯁꯤ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯅꯪ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯁꯨ ꯍꯨ ꯄꯤꯖꯔꯗꯨꯅ ꯍꯥꯠꯂꯗꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯇꯥꯔꯕꯅꯤ꯫ ꯊꯧꯕꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ, ꯂꯩꯍꯧꯔꯣꯅꯦꯀꯣ ꯁꯨꯔꯨꯡ ꯑꯁꯤꯗ, ꯋꯥꯅ ꯋꯥꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕꯤꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯒꯤ ꯈꯨꯅꯦꯛ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ ꯂꯥꯟꯃꯤꯁꯥ, ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤ ꯍꯥ? ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ, ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯍꯥꯏꯕ ꯀꯔꯤꯁꯨ ꯇꯥꯗ ꯁꯨꯔꯨꯡ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯅ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯎꯄꯥꯏ ꯂꯩꯇ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯂꯩꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ, ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯥꯕꯨꯁꯨ ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯕꯨꯗꯤ ꯉꯝꯂꯨꯒꯅꯤ, ꯄꯤꯛꯂꯕ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯃꯥꯅ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯨꯡ ꯑꯗꯨ ꯀꯔꯝꯅ ꯊꯥꯡꯗꯣꯛꯀꯅꯤ, ꯍꯥꯡꯗꯣꯛꯀꯅꯤ? ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯣꯛ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ, ꯏꯃꯥ,
이마기 붕어 이마디 망자레다나 이마디 망자레다나 낭디 마부마나 이마다 비비바네 아숙라이나 망하이데 할라코니 이마기 아짠마 이마부 까리 오유 하이바노 이마부 까리 오유 하이바노 ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯎꯈꯣꯡꯗꯨꯅ ꯀꯞꯂꯤꯉꯩ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯂꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯂꯝꯕꯤ ꯇꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯂꯩꯃꯤꯁꯦꯟꯁꯤꯡꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯍꯪꯖꯔꯛꯂꯝꯃꯤ꯫ ꯆꯦꯛꯂꯥ ꯑꯣꯏꯕ ꯀ꯭ꯋꯥꯛ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯛꯅꯤꯡꯂꯤꯕ ꯃꯥꯏꯀꯩ ꯑꯁꯦ ꯏꯁꯥꯒꯤ ꯂꯤꯈꯨꯟ ꯈꯪꯍꯜꯂꯤꯕ꯭ꯔꯥ? ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅꯣ? ꯑꯁꯨꯛ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯣꯏ ꯀꯅꯥ ꯂꯩ? ꯀ꯭ꯋꯥꯛꯁꯤ ꯇꯥꯟꯊꯣꯛꯈꯣ꯫ ꯃꯥꯅꯤ, ꯀ꯭ꯋꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯈꯣꯏꯃꯣꯝ ꯂꯩꯁꯅꯥꯅꯤ꯫ ꯂꯥꯛꯄꯒꯤ ꯋꯥ ꯇꯥꯕꯗ ꯂꯩꯁꯅꯥ ꯀꯤꯔꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯁꯤꯟꯗꯨꯅ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯕ ꯃꯇꯥꯒꯨꯝ ꯃꯁꯥ ꯑꯗꯨꯅ ꯇꯥꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯆꯤꯡꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯂꯥꯏꯃꯤ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ, ꯑꯩ ꯏꯆꯥ ꯊꯤꯕ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯀꯅꯥ ꯑꯃꯒꯤ ꯋꯥ ꯇꯥꯗ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯡꯒꯣꯜ ꯉꯥꯟꯕꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯀꯩꯗꯧꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ ꯈꯥꯝꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯑꯃꯨꯛꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯃꯥꯏꯀꯩ ꯇꯥꯛꯂꯗꯨꯅ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯃꯁꯤꯅ ꯆꯤꯛ ꯆꯤꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯂꯥꯡꯒꯣꯜ ꯉꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯅꯨꯄꯥꯛ ꯑꯁꯤꯗ ꯑꯁꯨꯝ ꯆꯤꯛꯂꯤꯕꯁꯦ? ꯍꯩ ꯂꯥꯟꯃꯤꯁꯥ, ꯅꯨꯡꯁꯤ ꯂꯧꯊꯣꯛꯎ ꯍꯩ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯀꯌꯥꯅ ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯂꯕꯗ ꯎꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯜꯂꯕꯗ ꯃꯃꯥ ꯂꯩꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯆꯥꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯍꯥꯏꯌꯨ, ꯅꯪꯕꯨ ꯑꯁꯨꯝꯅ ꯀꯅꯥꯅ ꯍꯥꯠꯅꯕ ꯁꯤꯟꯕꯅꯣ? ꯏꯃꯥꯗ ꯄꯨꯝꯅꯃꯛ ꯇꯝꯃꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯁꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯂꯥꯡꯒꯣꯜ ꯉꯥꯟꯕꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯕꯨ ꯐꯥꯅꯕ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯏꯃꯥꯅ ꯈꯪꯂꯤꯕꯅꯣ? ꯀꯅꯥꯅ ꯍꯥꯏꯕꯒꯦ? ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯏꯃꯥꯗ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯑꯁꯤ ꯇꯥꯛꯄꯗꯒꯤ ꯏꯃꯥꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯎꯆꯦꯛ ꯀ꯭ꯋꯥꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥ ꯎꯆꯦꯛ ꯀ꯭ꯋꯥꯛ, ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯡꯕꯤꯕ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯈꯪꯕꯤꯕ꯭ꯔꯥ? ꯃꯥꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇꯒ ꯇꯥꯛꯄꯤꯌꯨꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯆꯥꯟꯕ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯋꯥꯗꯦ ꯍꯥꯏꯅꯤꯡ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯈꯪꯍꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ, ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯈꯤꯗꯨꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯋꯥꯏ ꯀꯜꯂꯕꯗ ꯅꯪꯒꯤ ꯆꯩꯔꯥꯛ ꯀꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯩꯔꯥꯛꯅ ꯅꯪꯕꯨ ꯋꯥꯈꯜꯁꯨ ꯇꯥꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅ ꯍꯟꯖꯤꯟꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯕꯗ ꯅꯤꯡꯊꯧ, ꯂꯩꯃ, ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯩꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯡꯒꯣꯜ ꯉꯥꯟꯕꯅ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯄꯤꯖ ꯄꯤꯊꯛꯇꯅ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯑꯌꯤꯡꯕꯤꯁꯨ ꯃꯇꯥꯔꯣꯏ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯃꯥꯅ ꯍꯜꯂꯛꯂꯕꯗ ꯏꯁꯩ ꯐꯖꯕ, ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯇꯥꯔꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯅꯥꯄꯜ ꯃꯥꯅ ꯋꯥꯡꯂꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄꯗ ꯃꯥꯏ ꯄꯥꯛꯄ ꯍꯧꯅꯗꯦ꯫ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯇꯦꯛꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯥꯄꯜ ꯆꯥꯎꯕꯤ ꯈꯣꯏꯃꯣꯝ ꯂꯩꯁꯅꯥ ꯀ꯭ꯋꯥꯛ ꯑꯣꯜꯂꯨꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯊꯥꯗꯣꯛꯈꯤ꯫